Imes Paodam yang tabiri basingbu ahan maktada Binita taram noksa baloyana kurumzari. Paodam asigi maroyo pau pizari. Numit nini khonsata Union Minister of State Kishan Reddy ngasi Imphal da thunglakre. Environmental Studies ki comic textbook ngasi Education Minister T.S. Radhasyam na launch tawkre. Loyana NSN IM amadi India government ani ge framework agreement ki waroi sil lakpada Manipur gi integrity sokpagi wafam yarakpagi yaninde phonokna wakaim pham khre hojik mapong palo birasi numit nini khonsata Union Minister of State Home Affairs Kishan Reddy ngasi Imphal thunglakre ngasi Union Minister of State Kishan Reddy na airport ta thunglabaga pawmisin hangba wahang amada naga peace talk ki matang da wafam mata phongdo uyakide routine work oina stage da lakpani party gi miyoi singu unaro matungda media da phongdoke haiba wafam thamlamki Union Minister bu Agriculture Minister Rajya Sabha gi MP Deputy Speaker yauna MLA sing party karmi kyana harau taramna oki panba yabadi Union Minister of State na CM Secretariat General Security Review meeting yaugani Governor Dr. Nazma Heptullah ga su unagani IGR South Pangthokadaba Sainik Sammelan amasung air troops singi interaction toboloyana Moregi integrated check post su yengselagani ngasi haukiba ahing yaidagi United Tribal People Organization UTPO amadi All Tribal Sandstone Labor Association More anina tongan ba demand sing taladuna palendagi More phawgi National Highway 102 lambida matang kaktaba ban chathakre banasna maram oraga India amasung Myanmar lebak anigi marakta sariba trade ta sauna akaiba piki loyana ban sawapa singna Imphal More lambi gi khudeng thabi village ta lambi thingduna khongjang chathaki ban manungda pamdaba thodok sing thoktanaba police personnel kayana ngak senbagi thabak chathaki amaromda thengna phangba pauda United Tribal People Organization UTPO amadi All Tribal Sandstone Labor Association More anina palendagi More phawbagi lambida matang kaktaba ban chatharamba adu lengaki maikaidagi thajaba ma pirakpa amadi Manipurda lairiba tongan ba phurukki ningol jakoba yauna tongan ba harau kumaigi yengduna matang kaktaba ban adu UTPO amadi ATSLAM anina kupna khanara matungda ban adu matang kharagi oina komthokle hairi UTPO gi President Thangboy Matena phongdolakpada hairiba banasi Manipur gi Chief Minister ga unaduna wari sanabagi appointment ama November gi tang 10 da pirakpaga loyana Manipurda lairiba tongan ba phuruk kayagi harau kumai singi yenglaga hairiba banadu matang kharagi oina komthokle haina phongdolakli After receiving an appointment letter from the Minister of Forests. However, if the government could not meet us as fixed by them, we will do the agitation more wider and louder. Education Minister Thokchom Radhasyam na Class 3 ki Environmental Studies ki comic textbook ngasi launch tawkre Babupurada laiba Conference Hall Samagra Shiksha da pangthokiba comic textbook launch tawbagi tharamadуда Education S ki Commissioner T Ranjit Director Education S and State Project Director Samagra Shiksha Manipur Thokchom Kiran Kumar Department of Education S ki mari leinaba official sing ZEO amadi oja sing saruk yaki Tharamadagi manung channa comic textbook asigi developer sing boikai khumnaba utki Tharamadуда wangladuna Education Minister Thokchom Radhasyam na hai ngasi launch tawriba comic textbook asi Manipur gi oinadi asigumba lairik asi ahanbani masi puthokpagi maroi maram amadi angang singna araiba mongda lairik tamba yanabani lairik asi SCRT Any Brothers Entertainment Private Limited ki writer amadi cartoonist Samagra Shiksha Manipur Department of Education S ki support kaloyana develop tawbani comic textbook tambibasna class 3 phawbagi mahairoi singnadi textbook tagi lairik tambibadagi hena afabaromda purakani haiki
NSNIM amadi India government anigi framework agreement ki waroisin lakpada Manipur gi integrity sokpagi wafam yorakpa amadi Manipur gi CSO singna India government ki mamangda yanaki wafam ngalaktababu yaningda photna ngasi UCM na sinduna kai sampat lemazam lekai community hall da miyangi mifam panthokna protest tawkre ngasi gi mifam aduda tongan ba CSO sing amadi ima loop singna saruk yabagloy na lusing basna wafam kya phongdokna ki UCM की जनरल सेक्रेटरी खुराई जम अथौबना फोंदोखिबदा इंडियन गवर्नमेंट अमदी NSNIM की पीस टॉक लोइसिंगदब निमित तरानी खक्ता ngairaba फावबदा हौखिबा लिसिंग 13 की दिसंबर दा मणिपुर की CSO सिंगी लुसिंगबा सिंगा प्राइम मिनिस्टर गा उनखिबदा पीस टॉक लोइसिंद्रिंगगी मांगदा मणिपुर की मियामना हाना उनगनी हायन थाजा पिरखिबा अदु ngasi फावबा ngaktre प्राइम मिनिस्टर मसाना nganthokkiba wa ngaktaba haibasi अखोइनसु मखोइगी वा ngaktaba तंगाई फदबा अमा लाकले हाइखी आर्टिकल सहम तरामाथोय ए मणिपुर की नगा तावफम सिंगदा एक्सटेंशन तौनब वफम लाकपा ऑटोनॉमी नगा काउंसिल अमदी पान नगा कल्चर अमा मणिपुर लेहनब होनरकपा हाइबसी ख्वाइदगी हेना मियामना यारिदो पोट अमनी सही लिसिंग अनि अहुम हेना लेरकलबा अपुनबगी फुरु अमबु तकथोकलगा अतोप लेबाक अमगी कल्चर सेमगनी हाइबसी मणिपुर की कल्चर आइडेंटिटी रिजेक्ट तौरे हाइबनी अपुनबा कल्चर आइडेंटिटी ngaक सेनब होनबा हाइबसी UCM दनातना मणिपुर मियांगी अमतंगाइरबा लंबीनी लोयना लिसिंग अनि तरा निपांगी अक्टोबर 18 तिदिम लंबी ग्राउंड की थाव ग्राउंड फाउबा मियोय लाकेन सखिबा खोंसे अदु पानगा कल्चर अमदी ऑटोनॉमी नगा काउंसिल सेम्बा यारोय हाइबसी रैली अदुना लेपना खरबनी मियांगी खोलाव ताबिद्रबनिना अक्टोबर रैली द थोखिबा मियाम अदुदगी हेना थोलक्तनी हाइकी MLA सिंह थोबिरक पुचंगी मणिपुर मियाम चंगजन गा दोल इहाउसिन मखोसि यावजलकांदा अखोय पुन्ना चंगजन मिनरकांदा असेंबली दा मणिपुर मियांगी वारेप लौबिरगा इंडिया गवर्नमेंट अखोय अरोय बोयना वार्निंग अमा पिरकांदा सिगुम पोसिंग असे तौरप यारोय मणिपुर मियाम मसी यादे मसी तौबिरकनु हाना अखोय हायरमगा अदुई मतुंग तारपदा मोयना नंफुदा तौरगदी तौनिंगadi तौजरक्सनो मदुदा अखोय पुल्लकांदा थेंगनबदो चपताना लेबागी लानबा थेंगनबदा अखोय माय पाकने हाबसे अचिब थाजब थमी मदु ताननबा मणिपुर गवर्नमेंट सु सिगुम पिरेबसे लौननबा सेम साबियो हायदना मदु मणिपुर प्रदेश कांग्रेस कमिटी के प्रेसिडेंट गैखांगम हाइक्रे नगा शांति के एग्रीमेंट करिशु तौरोय हरम लगा दिल्ली दा पाइसिनखिबासी करिशु तौरबरा वाफम असिंगसी कांग्रेस भवन दा पाउमिसिंग उनबदा गैखांगम ना फोंदोखिबनी गैखांगम ना मखा तारादुना नगा शांति की वरी शानबना मणिपुर सोकप याबा थबक तौरकलबदी MPCC की फिरेप मौसा की फिरेप होंग लेते हौजे वरी पिपम असदा बीजेपी की फिरेप करी लेबगे मियाम दा खंगलु सेंटर मसुंग स्टेट दा बीजेपी की सरकार नि मणिपुर थुगाइगदब ओइरबदी पार्टी दगी रिजाइन तोबा ngamgani हाइना फिरेप लौबा ngamlabra natrabadi सरकार असि लेबगी मथौ तादे हौजे ओरगले पिपम असदा ऑल पॉलिटिकल पार्टी की मिफांग कौदुना खननेनाबदा अखोइसु सरुक यादुना अखोइगी मिहुत अनि थागनी हाइनासु फोंदोखी अखोइना अपील तौनिंगिबदी बीजेपी स्टेट तो बीजेपी नि सेंटर तो बीजेपी नि मणिपुर की स्टेट्स थुगाइगदब अमत स्टेट सासिगी अगेंस्ट तौगदब अदुगुम एग्रीमेंट याब तारबदी अखोई पार्टी द फाउ रिजाइन तौंगमनी नत्रगना सरकार लेबगी मथौ तादे अखोई स्टेट असिगी इंटरेस्ट मरुई हाइबसे मसु स्टेट चप चाब लेपगा मदुगी थौनादो उनिनी मदु लेपियुसिनी उनखिबादुदा सरुयाखिबा CLP की लुसिंगबा ओइबो बिना फोंदोखिबदा नगागी वरोइसन पुरकपदा करिसु काइदे तौबतबु करी याउरिबगे हाइबसी अखोइ पुना खंगमिनबा मथौ ताई नागालैंड की वाथौ लोइसिंदुदा नागालैंड चखतपदा अखोइना हरावबा फावी स्टेट असिगी अहेनबा डेवलपमेंट पैकेज पीबदा ओनतेनाबा स्टेट गवर्नमेंट कालगा डायरेक्ट थ्रू द पिरकलबदी मदु याबंगमलोय मसिना हयेंग तुंगदा कायरकदबा कया लई विलेज अथॉरिटी एक्ट 1956 ना कानबा पीरिबा सिदा अहेनबा पीबसु अकाइबा लेते मदु नतना अखोइगी अपुनबा इंटीग्रिटी बु काइना होनरगलबदी मदु सुक्या याबंगमलोय अखोइगी फिरेप्ती होंगबा लेते हाइकी काइननबा करिगुंबा मतंग एरतौरप तारगदी कोई हानसु दुम थमजरिबदुनी कोई पार्टी की याम क्लियर स्टैंड ने कोई मसिदी याब सुमम नमोय हाइदना हजिता कोई पार्टी प्रेसिडेंट थमजरिबदुनी कोई हानदगी सु कोई सेंटर द कांग्रेस लेड गवर्नमेंट ओइब तारगसु बीजेपी लेड गवर्नमेंट एनडीए ओइगसु मसिदी कोई अंडर एनी सर्कमस्टेंसेस अखोई या सुमम नमोय हाइदना ngasisu na hongnana party office da party ki stand no kan na ko manipur ki praja sinda singok se badi
Kaksing District Police na sinina Police Commemoration Day 2019 gi thoram SP Kaksing gi office ta pangthokre. SP Kaksing Victoria Yengkhom na lusingduna mathau pangthokpada Lekhidraba Kaksing District ki manungdagi police personnel mari amasung leibak asigi oina mathau pangthokpada Lekhidraba personnel sing yamfamda general salute piduna amadi laikatuna ikai khumnaba utki. Kaksing District ki oina Lekhidraba personnel mari mayang lambam chauba Deputy SP Apokpa M Rosaras Kaksing Morangthem Laikai Haining Sumbam Lukhoi Rifleman Apokpa Ice Tomchou Kairak Mamang Laikai Naurem Keso Constable Apokpa N Achou Kaksing Maya Laikai Yaikhom Pareng amasung Sapam Rajkumar Constable Apokpa S Navakumar Sugunu Maya Laikai ni Mathau pangthokpada Lekhidraba Police Personnel marigi imung manungda District Police Kaksing gi maikaidagi Assam ba kudol pot amamam tamduna ikai khumnabasu utki Thaurongi matangda Victoria Yengkhom SP Kaksing na hai Mathauna Paraba Maraiba Kidamak Thawai Katkraba Athoba Police Personnel Sing Aduna Miyang Yaifana Matoramba Thabak Thoramasung Law and Order Ngakduna Thamnaba Kidamak Mateng Mayam Ama Pangbiramba Adubu Ningsingduna Thoramasi Pangthokpani Miyamna Su Nungsibiduna Police Ki Kathokpa Kayasi Masak Khangbiraga Police Force Asibu Yamna Magul Leiba Miyamgi Thabak Ningthina Tawba Ngamba Force Ama Ohenbiu Police na soiba kaya yorok mafam zaba forum amada wakat piduna sumthok minaba honna minaraga asumba lambida saminaduna miyangi sebagi damak lairiba force asibu sakhotnaba honna minasi hainasu phongdokhi Equity force asibu nungsriba respect to riba like anova form of force mayamgi oiba jinglemba force ama oirakpana mayamgi Yam Chauba, Koi help a mother garley, Nuksibiba, soy Kragasumasi, soy have to topagi, right forum that Koi complain to Biraga to Tobinaba Hotnaraga, Silumnaba, public service Kadangi, Lady by force Sisbu, a Koi Takan Minaba Hotnasi. Maleng Apam Kada Pangtonariba Global Iodine Deficiency Disorders Prevention Day gi Palan Thoram Thobal District Oinasu National Health Mission gi Mieng Makada District Health Society Thobal na Sindangasi Thobal Wang Matabada Laiba District Health Society Conference Hall da Pangthokre District Health Society Thobal gi Mission Director amadi Chief Medical Officer Dr. N. Jentakumar District Health Society Thobal gi District Family Welfare Officer DFWO Member Secretary Dr. KSS Memza amasung District Leprosy Officer Thobal Dr. KS Homesona Thoramadugi President Member sing oina saruk yaki Ngasi Myanmar gi Tamu Town de Leiba Chamber of Commerce ki Conference Hall da Humputares Shuba oina India amasung Myanmar lebak ani yoiba Field Level Officer Meeting pangthokre Meeting aduda India gi Maikai dagi Narcotic Control Bureau gi Additional Director Rakesh Chandra Shukla Narcotic Affairs and Border ki SPW Basu Technopal District Police ki SPTS Bikramjit Singh Customs Preventive Force More ki SPT Bijando More ki SDPO L Megavana Ukhrul District Police ki Additional SP Luther Nangchana Saruk Yaki Loena Myanmar ki Maikai dagi Myanmar ki Army Myanmar Police ki SP Lieutenant Colonel Lin Lin Nang Myanmar ki Drug Enforcement Department ki Commander Major Kiao Shen Win Myanmar Custom Department ki Incharge Myanmar Immigration Department ki Deputy Director Ong Miona Yaki Meeting aduga Marilena Narcotics Control Bureau ki Additional Director Rakesh Chandra Shukla na phondolakpada ngasi gi mifam aduda India amasung Myanmar lebak ani gi marakta law na yadaba mong da chathariba drug ki business asibu thingnaba agreement amasu yanaki loena drug menace asibu thingnaba miyam praja sing amadi CSO singna law enforcement agency singda mateng pangbiu hainasu phongdokhi During this meeting, there was a deliberation and there was a agreement to work together to stop the drug menace, drug flow, inflow and outflow of drugs from the borders. And we agreed on, both the sides agreed on this point that we will work together to stop this menace. And we also call upon the people to act together with the law enforcing agencies in stopping this drug menace. Thobal District ki Khongja Standard English School da Class 8 khaktamak tamliba Mahiroi Arnold Khundong Bamna Design and Develop tokna humanoid robot ama puthotuna ngasi launch tawkhre Khongja Standard English School da pangthokiba robot asibu launch tawbagi thoramaduda school asigi Principal L Shyamananda Vice Principal L Nilajandra amasung Senior Assistant Teacher and Krishna Mohana athoi mithung sing oiki Arnold Khundong Bamna putholiba humanoid robot asna
tauba ngambasing adu miyamda uladuna mahakna haikibada Atal Tinkering Lab ATL Niti Aayog ki makhada mahakna design tawduna robot asi puthokpani hairaduna hojik mahaki robot asina mamai leithok leishin tawba pochai loba thangba phawbadi ngamle haiki Arnold Kundongbamna mahak matung tarakpada scientist ama oiduna hojik putholiba robot asi miyoiba amana tawba ngamba asiga sap manana puthoknaba honakigani hainasu phongdoraki ai hana angang oringai hongna artificial intelligence pamjare ano wakhalon ano puthokpagi isada phawjare adu chatpa yare mamai leithok leisin yare khut thangatpa yare khusa fingersing tasanba thatokpa yare ngaklingba yare koi mi dongnong sage na khalo School asigi principal L Syamanandana haikibada class 8 khatamak tamliba Arnold Kundongbamna yamna matam sangna wakhal khanduna robot ama puthorakpa si puning thawganingai ni hairaduna India Government School asidasu Atal Tinkering Lab ATL Niti Aayog hangdokpiduna ngasidi masigi makhada ATL asida ahing nungthil naidana Arnold leiraga yamna kana honaduna robot asi puthoklibani haiki Arnold Kundongbam Hairok Part 2 Devi Mandoptagi Kundongbam Baikul amasung Kundongbam Ongbi Rosni anigi masanupani Apoi 3D printing adagi mana scrolling taunaba adagi robotics adagi microcontroller board 3D printing sensors sumba mayam ama thamun mai ka aduna ngasi school sigi satra class 8 tamdang ngari ba satra sinasi mana honabagi koi mai jale Azad Hind Government Linkhatki Bagi Humdra Manga Subaning Singh Thorongasi Manipur Press Club State Level Seminar on Azad Hind Government and Indian Freedom Haiba Topic ta Khananaduna Loisinkre Mamang Sahidagi Platinum Jubilee asi India gi mafam kudingda palan tawduna lakpagi saro ama oina All India Forward Bloc Manipur State Committee na susinduna tongan ba tharong kya pangthokna lakpagi saro ama oina ngasi seminar asi pangthokpani amadi seminar aduda resource person taruk na tongan ba seminar papers sing pathoki Communist Party of India Obagai Local General Body Miphangrang Obagai Leirak Achobada Leiba TS Rajani Singagi Yumda Pangthokre Miphamatuda CPI Manipur State Veteran Leader Dr. M Narana Manipur Amasung India gi Hoji Orakliba Rajnitigi Tangdulita da Fibangi Matangda Marik Chumbuwa Phamsing Thongki Miphamadu Preside Tokiba Ice Gauri Shingnasu Obagai Local Asta Party Sing Pangai Hena Kanka Nabai Matangda Su Wangangki General Body Miphamaduna Hojik Paliba BJP government Miyang Yapam bagi mayokta CAB amadi Naga Framework Agreement na Manipurda tangdulita da film laknaba honaraglabadi madugi mayokta praja miyamga puna thengnaminaba party asna sem saba loire haina mot amato ina wasak lawminaki hairi Sikkim Assembly Constituency ahungi by election ngasi pangthokre Sikkim Chief Electoral Officer gi office tagi phangba pawgi matungina ngasi ingna singna bot hadana ki South Sikkim gi Poklok Kamarang constituency asi yamna maroiba ama oiri constituency adu da Chief Minister Prem Singh Tamang Bodlepli nungthil punga phawada bot hadana bagi chang chada yankhai mari dasmik nipan ahum oiki matam rumte constituency dana chada niputare dasmik mari nipan aduga Gangtok dana chada kunchom de dasmik ani oiki constituency ahum asda mirep tara mangana laibak sang yangnari Hamrao Sikkim Party ki working president Oiriba former football captain Baisung Botia su Gangtok constituency da mirep oiri member kuntrain tholaiba Sikkim Assembly da ruling SKM ki member tara nipani BJP ki na tara amadi SDF ki na amani Maharashtra Assembly Mikhal gi ngasi bot hadana kibada sahi sam subna ani shuraba miyoi ama bot hadaki Maharashtra gi Pune gi Lahagaon da sahi sam subna ani shuraba Haji Ibrahim Salin Jot wheelchair amada lakna bot hadaraki India ning tamba phanglang aidagi mahak bot hadaba yorakre ahongba mayam asu ure hairi mahak numi marini hospital da lerakpani ngasi bot hadana bagi damak lakhibani mahak masama ki imung manungda miyoi sam yankhai lei voter da nipuni hairi mi khudimangna bot hadabinaba su mahak na haiki Prime Minister Narendra Modi gi lengang asida mahak thajaba lei maramaduna mahak Modi da bot pi ki haina su phongdoki Sanabagi Pau
Ngarang October tang kun nomaijing numitagi Kerala gi Jawaharlal Nehru Stadium da hodokiba Hero Indian Super League 2019-20 gi nini suba match ngasi Bengaluru gi Kantariba Stadium da numidang pung 3 makhai chatpa matamdagi Bengaluru FC amasung North East United FC ani sanaba hokre ngarang ahoba numita sanakiba match da Kerala Blasters na ATK bu ani amada maithiba pikre Hozere bada marar pamka na thamzari Numit nini khonsata Union Minister of State Kishan Reddy ngasi Imphal da thunglakre Environmental Studies ki comic textbook ngasi Education Minister T.S. Radhasyam na launch tawkre Loinana NSN IM amadi India government ani ge framework agreement ki waroi se lakpada Manipur gi integrity sok puri wafam yorok pagi yaninde phonotna wakaim pham kre ngasigi de image paudam pijaba matang asalo sinjare meng tabiri basingbu amuka na khurumjari